Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Choingang chatkre ningthau maharani angam mathoksing khuba khuduna nohowe kaya da matik magul leikraba mino ngai batare ngasidagi numit tara marini suba numit adubu choingangi nong lephaudu lebak sin mathungna tanakre ngasidagi tara marini hek subada ningthaugi sangai thumna nong churani Angang nupi naha ahal khaktana nong churaklani haiduna lamjauk sorok lamhangda chung phan tawduna harauna kre ningthongna choingangi dakhina kharadi pining ningthong masamak laktuna choingangda haraubaga loinana choingangi yumda changlaklam 이붕어디 라이파우 파람라가 아담 잣그래 다키나 수어묵도 떠호바 아무튼 난 호드레도 Iningthongna aigidamagta tawbiriba mayam sina yazare do iningthong aigi awatpa karisu leitre 마두부 오이라바수 닝타우 아이나 벨 아두 와 낭나 낭기 샥티 가야마보 부톡라드나 다이방나 강방감드라바 루르바 바오 아마 아컥나나 노밋 아마다 오이가니 하이나 하이빙 암바시다 ngamkai leitana ai pele ningthau aina tawbada kinahase latnaba tawhai de nei bunga adu warabdi iningthau nongna phudit phuna iningthau gi sangai thumna su kisan madugi matungda dakhina adu logjage iningthau nahaki wakallasidi yamna wangkre ningthau aina pen bagi ngamkai leitrabani pare adudi hai amuk chatlageko nangna nongsugani haibado soiradi karam tongni leibak pumba pungjaw thingkre ngasi tara marini hek subada nongsurani haidana haraunari base angakpu oire soidina di sugani ko nupi chugera suroira ai khangde aidi pangai da hajin bane aina kari sukhang manate ko hoida nangi soingang do soiba hongnade nangna soingang ngangbadani aina pangthakhibasu hai kayam kuina pangtharoi aidi khangdina nang pangthai haibiso pangthaba haibadi nangonda ngaujaba haibani aina nangse pangnungda nuksibagi wane nong chuba numit aduda ningthongna kari dakhina tawrakadagese khangdribu Praja pumba nong chugadaba numit masing thiduna ngainari nongma haukiduna numit nini tamak ngaisilagle ningthau maharani lebaki angam mathoksing numit tara marini suba ngaiba do wana ngai khrabajani yawhaningbana aroibini uchin nachin numit nini da mangaire adubu nong chugadabagi mong iu ude misam praja singna ngangne Soingang na haiba numiti hayeng da ngai reda. Atiyada nong marik ama pawa paiba ude. Soingang do ningthau gi mamangda made angam mathau mayangi mamangda changsi sibra khangdre. Hera numit chudrida numit nini waliba sidi halagi changang na teko chomba jata chomkraba mana hai kiwada soiba amukta laikhidriba chomthang lagon chomba haidina Mingthon panglaba misaknine choingang hairibada Sariba nung samata sida kadaidagi nongnoda thajadebo asuk koina nong tadaba se kari karamba asweba leirabano khangde nahawaidagi nongju tha ikang tha haidana ritu naina chalamani taibang sema mapu maso taibang mise wahallagi haina tauribra khangdre nakhoi su yamna ngaingamdeba asuk kuina sare ising phangdre haiduna ngairakle
ꯆꯣꯏꯉꯥꯡꯅ ꯅꯨꯃꯤꯠ 14니 ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯣꯡ ꯆꯨꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯉꯥꯏꯉꯝꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯩꯗ. ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯗꯨ ꯈꯝ ꯊꯦꯡꯂꯦ. ꯅꯨꯃꯤꯠ 14니 ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯦ. ꯅꯨꯃꯤꯠ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯕ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯅꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯕꯒ ꯆꯪꯅꯗꯦ. ꯁꯨꯃꯥꯡꯗ, ꯂꯝꯍꯥꯡꯗ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯇꯤꯌꯥꯗ ꯃꯃꯥꯏ ꯅꯣꯟꯈꯠꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯅꯔꯤ. ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯤ. ꯀꯔꯝꯕ ꯃꯇꯝꯗ ꯆꯨꯔꯛꯄ ꯍꯥꯏꯕꯗꯨ ꯈꯧꯔꯥꯡꯅꯔꯤ. ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯍꯧꯅꯗ꯭ꯔꯦ. ꯂꯣꯏꯅ ꯊꯣꯔꯛꯂꯗꯨꯅ ꯅꯣꯡ ꯆꯨꯕ ꯎꯍꯧꯅꯕꯒꯤꯗꯃꯛ ꯀꯣꯟ ꯐꯦꯡꯕ, ꯆꯥꯛ ꯊꯣꯡꯕ, ꯃꯅꯨꯡ ꯆꯪꯕ, ꯆꯤꯟꯌꯥ ꯁꯦꯡꯕ, ꯁꯟ ꯁꯖꯤꯛ ꯍꯥꯞꯄ ꯀꯅꯥꯁꯨ ꯇꯧꯅꯗ꯭ꯔꯦ. ꯅꯨꯃꯤꯠ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅ ꯃꯕꯨꯛ ꯂꯥꯝꯅꯔꯛꯂꯦ. ꯃꯌꯨꯝꯗ ꯆꯪꯕꯒꯤ ꯋꯥꯈꯜ ꯇꯧꯅꯔꯛꯂꯦ. ꯄꯨꯛ ꯂꯥꯝꯂꯕꯗꯕꯨ ꯀꯅꯥꯒꯤ ꯅꯣꯡ ꯆꯨꯕ ꯌꯦꯡꯉꯨꯗꯣꯏꯅꯣ? ꯑꯗꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯟꯌꯥ ꯁꯦꯡꯅꯔꯤ, 이싱 티나리 싹 싸라가 목 얌나 투나 이행바 톡나보 호나리 람비 소록 라북 람항 레락 곤상 미나 크릭크릭 이나람바도 마기 타보 인캉 루시나바 호나크리 조잉앙이 누피수 농 쭈고다바 마땀마다보 카우랑 나가이리 강호대 까도엄덕이 빠이락히브 농 마빠이노 강호대 아띠아 뽐바 아무브 농 급신키 ngaihaki manungda nong na pudit puna sutaba horaklam sugliap tana jam laung surak panong aduda mi amata wari sab tanade nongi makoladu hauna sapu kana adukki matik chukre yum mamada yampak tuptuna chatkadaba phawa ꯆꯠꯄ ꯉꯝꯅꯗ꯭ꯔꯦ ꯁꯨꯃꯥꯡ ꯏꯪꯈꯣꯜ ꯄꯨꯈ꯭ꯔꯤ ꯑꯁꯨꯝ ꯄꯥꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡ ꯆꯨꯗꯦ ꯍꯥꯏꯅ ꯋꯥꯅꯔꯝꯕ ꯑꯗꯨ ꯅꯣꯡ ꯀꯔꯝꯕ ꯀꯥꯟꯗ ꯍꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯛꯂꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯁꯤꯅꯕꯨ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯅꯗ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯇꯨꯅ फिरोल लौसिनबा संगोइदगी पोचै लौसिलुबा उमचोट चोटपिनि चोटख्रबा फी पोचै पाक कंहनबा ngamdre नुमित क्यानी असुम लेप्तना सुथादुना अदुमक लेरमि युम सिंग थुमनाबा हौरकले सगाई सादुना मथंग काखतनाबा होनाबदा अवाबा ओइनारे वांगना सारिबा निंथौगी संगाई फावबा थुमजिनबा हौरकले हाय करमनो तौरीबा सिदे ताइबंग थवाई लोइन सिरिबा सोइद्रिदना कनागी सासन कयाई सिंगद तावरदुना थवाई लोइन मांगलिदना मी असोन अना कया इंथमनदुना थक निक्लगा मथवाई थाबसु यावदरिदना असोमदना चोइंगांगी नुपीना हंगी नुपा नंगबु नोंगसे हंगमनद्रे इसिंगना थुमजिंख्री निंगथौगी संगाई थुमना सुबनी हाइखिबनी निंगथौगी संगाई थुमब्री यंगो थंबदी माले असुमना मपांदा मतै मनाव वारी सारिङै तारम्ब नोंग अदो खंगलेप नुमित क्यानिगी तुंगदा इसिंग मयेंग खरा तारक्तुना हानगी फिबमदा हंजिनबा हौरकले इमुंग मांगोन नुमित क्यानि कंगमंगमदना चोट लाउरंबा तपना कंसिलगले इसिंगी अवाटपा लेत्रे अदबो लौसिंग पानबदी यारमदे मियाम सिंग अदो मपान थोरक्तुना अमगा उनारदुना वारी साबा फंगले अदुगा असुमना ngangne पथोकना खंख्रब मीनिको चोइंगांग हारिब नुपासे चुम्मिदा नुमित मसिंग तासु तादे हेनसु हेनदे तरा मरीनी हेक सुबगा जम हेक्ता सुथारै मसीदबो कनाना माबो लाइपोकनी हाइरोइदोरिबनो लाई फावबा मागी असुमना चुमना हाइबा ngamgadaba मानदेबो मी मरक्ता मी ओइना असुमना चुमना हाइबा ngamgadaba कनासु लेगदबा मानदे होइने मी मरक्ता मी ओइना पोकलगा
ꯏꯁꯣꯔꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯌꯥꯎꯔꯛꯂꯔꯣꯏ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤꯗ ꯅꯨꯡꯉꯥꯏꯁꯅꯨ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯀꯜꯂꯛꯎꯕ ꯌꯥꯗꯦ ꯃꯇꯨꯡꯗꯗꯤ ꯆꯣꯏꯉꯥꯡꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡ ꯆꯣꯏꯉꯥꯡꯗ ꯚꯛꯇꯤ ꯂꯣꯏꯅ ꯀꯠꯅꯔꯝꯃꯤ ꯆꯣꯏꯉꯥꯡꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯑꯣꯛꯏ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯣꯏꯉꯥꯡꯕꯨ ꯊꯥꯖꯗꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯕ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯣꯏꯉꯥꯡꯒꯤ ꯈꯪ ꯍꯩꯕꯒꯤ ꯄꯥꯎꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯁꯨ ꯇꯥꯟꯅꯔꯝꯃꯤ ꯑꯇꯥꯕ ꯈꯨꯗꯤꯡꯃꯛ ꯉꯛꯅꯔꯦ ꯆꯣꯏꯉꯥꯡꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯦ ꯍꯨꯔꯥꯟꯕ ꯀꯤꯅꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯁꯤꯠ ꯅꯥꯟꯅ ꯇꯥꯟꯅꯔꯝꯃꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯆꯣꯏꯉꯥꯡꯕꯨ ꯅꯨꯃꯤꯠ ꯈꯔꯗꯪ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄꯤꯅꯕ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯗ ꯌꯧꯔꯛꯂꯦ ꯆꯣꯏꯉꯥꯡꯒꯤ ꯋꯥ ꯇꯥꯗꯅ ꯅꯤꯡꯊꯧꯅꯁꯨ ꯌꯥꯊꯣꯛꯄ ꯇꯧꯗꯦ ꯆꯣꯏꯉꯥꯡꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯂꯛꯄꯗ ꯆꯣꯏꯉꯥꯡꯅꯁꯨ ꯑꯌꯥꯕ ꯎꯠꯂꯛꯇ꯭ꯔꯦ ꯅꯤꯡꯊꯧꯅ ꯄꯥꯎ ꯍꯟꯈ꯭ꯔꯦ ꯑꯌꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯗꯨ ꯐꯪꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯏ ꯀꯌꯥꯝ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯈꯪ ꯍꯩꯕ ꯃꯤꯅꯣ ꯃꯥꯅ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯑꯃꯨꯛꯇꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈꯤꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗꯕꯁꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯐꯝ ꯆꯥꯅ ꯇꯥꯛꯇꯨꯅ ꯁꯅꯥꯗꯨ ꯐꯪꯉꯤ ꯍꯥꯏꯕꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔ ꯐꯩ ꯑꯩ ꯏꯁꯥꯃꯨꯛ ꯆꯠꯀꯦ ꯅꯤꯡꯊꯧꯗ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯆꯣꯏꯉꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯩꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯍꯩꯁꯤꯡꯕ ꯑꯁꯤꯗꯒꯤ ꯊꯩꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦ ꯄꯥꯎ ꯐꯪꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯆꯣꯏꯉꯥꯡꯅ ꯂꯩꯕ ꯂꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯈꯔꯇꯃꯛ ꯉꯥꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯆꯣꯏꯉꯥꯡꯗꯤ ꯃꯀꯣꯛꯇ ꯈꯨꯗꯩ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯋꯥꯡꯃꯗ ꯉꯥꯍꯧ ꯆꯠꯊꯣꯛꯄ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟ ꯎꯕꯗ ꯆꯣꯏꯉꯥꯡꯅ ꯈꯪ ꯑꯣ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯅꯝꯗꯨꯅ ꯄꯨꯒꯦꯗꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯦꯡꯂꯛꯄ ꯑꯣꯏꯕ ꯇꯥꯏ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯣꯏꯉꯥꯡꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯗꯕ ꯌꯥꯗꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗ ꯀꯟꯅ ꯍꯥꯏꯖꯔꯒ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯒꯅꯤ ꯑꯁꯤꯅꯤ ꯆꯣꯏꯉꯥꯡꯗꯤ ꯎꯍꯧꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅꯕꯁꯨ ꯇꯥꯍꯧꯕ ꯅꯠꯇꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯈꯣꯡꯂꯦꯡꯂꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯦ ꯅꯤꯡꯊꯧ ꯑꯅꯤ ꯌꯦꯠꯀ ꯑꯣꯏꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯇꯧꯅꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯆꯣꯏꯉꯥꯡꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯃꯨꯛꯇꯗꯤ ꯐꯍꯟꯕꯤꯌꯨ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝ ꯇꯛꯁꯤꯟꯕ ꯍꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯆꯣꯏꯉꯥꯡ ꯃꯁꯥꯃꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯋꯥ ꯑꯁꯤ ꯂꯦꯞꯊꯣꯛꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯣꯏꯉꯥꯡ ꯀꯧꯔꯦ ꯆꯣꯏꯉꯥꯡꯁꯨ ꯅꯤꯡꯊꯧꯅ ꯀꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯇꯍꯥ ꯑꯗꯨꯃꯛ ꯂꯥꯛꯏ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗ ꯅꯍꯥꯛꯅꯁꯨ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯦ ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯌꯦꯡꯒꯗꯕ ꯃꯤ ꯑꯗꯨ ꯑꯩ ꯅꯠꯇꯦ ꯅꯍꯥꯛ ꯅꯪꯒꯤ ꯑꯌꯥꯕꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯈꯣꯡꯅꯤꯡꯂꯛꯇꯨꯅ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯐꯥꯕ ꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄꯤꯔꯒ ꯍꯨꯔꯥꯟꯕ ꯑꯃ ꯑꯅꯤꯗꯪ ꯑꯣꯏꯔꯕꯁꯨ ꯐꯥꯕꯤꯅꯕ ꯍꯥꯏꯖꯒꯦ ꯂꯥꯛꯂꯤꯕꯅꯤ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯂꯦꯞꯂꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯕ ꯉꯝꯈꯤꯗꯦ ꯅꯅꯥꯏꯕꯨ ꯋꯥꯔꯧꯕꯤꯅꯨ ꯁꯥꯎꯕꯤꯕ ꯇꯧꯕꯤꯒꯅꯨ ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯏ ꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯃꯥꯏ ꯌꯦꯡꯕꯤꯌꯨ
ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕꯗ ꯐꯥꯎꯕ ꯄꯨꯔꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯄꯣꯛꯂꯒꯅꯤ ꯑꯩꯁꯨ ꯏꯕꯨꯡꯉꯣꯒꯤ ꯗꯈꯤꯅꯥ ꯑꯁꯨꯛ ꯂꯧꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯊꯧ ꯑꯩꯅ ꯁꯤꯀꯤ ꯑꯃ ꯇꯥꯅ ꯄꯤꯖꯔꯣꯏꯗꯣ ꯗꯈꯤꯅꯥꯒꯤ ꯋꯥꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯕ ꯉꯝꯂꯔꯣꯏ ꯗꯈꯤꯅꯥꯒꯤ ꯋꯥꯁꯦ ꯊꯝꯈꯤꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯡꯗ ꯊꯝꯕꯤꯔꯦꯔꯒ ꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯔꯛꯏ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯥꯖꯩꯗꯣ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯐꯪꯖꯅꯕ ꯂꯥꯞꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯉꯝꯈꯩ ꯂꯥꯟꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯋꯥꯈꯜ ꯇꯧꯕꯤꯌꯨꯗ ꯆꯣꯏꯉꯥꯡ ꯅꯍꯥꯛꯅ ꯌꯥꯗꯕ ꯊꯕꯛꯇ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯨ ꯍꯥꯏꯒꯗꯕꯁꯨ ꯑꯩ ꯄꯥꯡꯒꯜ ꯂꯩꯇꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯆꯗꯨꯅ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯊꯝꯂꯒ ꯂꯥꯛꯂꯤꯕꯅꯤꯗ ꯅꯤꯡꯊꯧꯅ ꯄꯥꯝꯖꯕ ꯈꯟꯖꯕꯗ ꯃꯤꯁꯛ ꯑꯃꯇꯪ ꯐꯥꯅꯅꯕ ꯍꯣꯠꯅꯔꯒ ꯑꯗꯨꯃꯛ ꯂꯣꯏꯔꯕꯅꯤ ꯑꯇꯩ 5-10 ꯑꯃꯠꯇ ꯍꯥꯏꯖꯔꯣ ꯐꯔꯦ ꯏꯅꯤꯡꯊꯧ ꯑꯅꯤꯃꯛꯀꯤ ꯄꯨꯛꯅꯤꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯄꯦꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯩ ꯑꯌꯥꯕ ꯄꯤꯖꯔꯦ ꯑꯁꯨꯝꯅ ꯆꯣꯏꯉꯥꯡ ꯑꯗꯨ ꯃꯃꯩꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏ ꯃꯁꯤꯡ ꯀꯥꯡꯕꯨꯒ ꯆꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯃꯊꯧꯁꯤꯡ ꯄꯤꯛ ꯊꯟꯅ ꯆꯣꯏꯉꯥꯡꯕꯨ ꯌꯦꯡꯅꯔꯤ ꯆꯣꯏꯉꯥꯡꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯇꯥꯕꯗ ꯃꯤ ꯑꯣꯏꯔꯕꯁꯨ ꯄꯪꯌꯦꯡꯗ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯅꯔꯤꯕꯅꯤ ꯑꯐꯥꯎꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯏꯄꯥ ꯄꯥꯈꯠꯅꯔꯦ ꯃꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯊꯪ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯄꯨꯟꯅ ꯎꯅꯗꯨꯅ ꯀꯔꯤ ꯈꯟꯅꯁꯤꯒꯦ ꯍꯥꯏꯅ ꯂꯣꯠꯅ ꯋꯥꯇꯥꯅꯈ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯆꯣꯏꯉꯥꯡꯒ ꯎꯅꯕꯒꯤ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯃꯥꯒꯤ ꯄꯦꯟꯅꯕ ꯈꯔ ꯇꯧꯍꯧꯔꯒ ꯍꯨꯔꯥꯟꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯆꯣꯏꯉꯥꯡꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅꯔꯦ ꯆꯣꯏꯉꯥꯡꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯏꯀꯥꯏꯕ ꯄꯤꯒꯦ ꯃꯥꯏꯊꯤꯍꯟꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯈ꯭ꯔꯦ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯅ ꯅꯤꯡꯊꯧ ꯃꯥꯕꯨ ꯊꯑꯣꯏꯗꯕ ꯀꯌꯥꯝ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯦ ꯏꯅꯤꯡꯊꯧ ꯄꯣꯠ ꯃꯥꯡꯕ ꯈꯣꯠꯄ ꯌꯦꯡꯕꯁꯤ ꯅꯍꯥꯟꯋꯥꯏ ꯁꯒꯣꯜꯁꯪꯗꯒꯤ ꯃꯥꯡꯈꯤꯕꯗꯣ ꯃꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯟꯗꯛꯇ ꯍꯤꯖꯥꯎ 3 ꯍꯤꯊꯥꯡꯐꯝꯗꯒꯤ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯗꯨꯕꯨ ꯑꯣꯏꯅ ꯌꯦꯡꯁꯤꯔꯥ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯌꯦꯡꯂꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯍꯟꯒꯅꯤ ꯃꯍꯥꯛ ꯀꯌꯥꯝ ꯌꯥꯝꯅ ꯐꯥꯎꯕ ꯈꯪ ꯍꯩꯕ ꯃꯤꯅꯣ ꯍꯥꯏꯕ ꯌꯦꯡꯕ ꯇꯥꯏ ꯃꯍꯥꯛ ꯂꯥꯏꯁꯨ ꯅꯠꯇꯦ ꯂꯥꯏꯃꯛꯅꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛꯅꯤ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯍꯥꯏꯔꯒ ꯅꯣꯡ ꯆꯨꯔꯛꯏ ꯍꯥꯏꯕꯗꯣ ꯆꯥꯅꯈꯤꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯂꯩꯐꯥꯎ ꯑꯔꯥꯟꯕ ꯂꯩꯐꯥꯎꯅꯤ ꯍꯥꯏꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯎꯠꯀꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯏꯅꯤꯡꯊꯧꯅ ꯆꯣꯏꯉꯥꯡꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯁꯤꯕ ꯃꯃꯤꯡꯁꯤꯒ ꯀꯥꯏꯅ ꯆꯠꯄ ꯃꯍꯥꯛꯅ ꯍꯥꯏꯅꯗꯨꯅ ꯃꯁꯥꯅ ꯌꯥꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯕꯤꯔꯛꯂꯦ ꯃꯍꯥꯛꯅ ꯆꯥꯡ ꯇꯥꯍꯟꯒꯦꯒ ꯏꯀꯥꯏꯕ ꯄꯤꯒꯦꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤꯕ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤꯅ ꯀꯅꯥꯁꯨ ꯌꯦꯠꯂꯨꯕ ꯉꯝꯅꯗꯦ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯖꯕꯒꯤ ꯑꯗꯨꯛ ꯍꯪꯒꯠꯂꯨꯕꯒꯤ ꯋꯥꯅꯤ ꯆꯣꯏꯉꯥꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯃꯅꯥꯏ ꯑꯅꯤꯒ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯁꯦꯡꯕ ꯐꯪꯒꯗꯕ ꯃꯐꯝꯁꯤꯡꯗ ꯈꯣꯡꯅ ꯀꯣꯏꯊꯣꯔꯛꯏ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯗꯤ ꯆꯣꯏꯉꯥꯡꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯣꯏꯉꯥꯡ ꯃꯅꯥꯏ ꯑꯅꯤꯒ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯦꯡꯕ ꯀꯣꯏꯊꯣꯛꯈꯤ ꯇꯥꯕꯗ
ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯆꯣꯏꯉꯥꯡꯒ ꯑꯔꯥꯞꯄꯗ ꯃꯅꯥꯏ ꯑꯅꯤꯒ ꯆꯠꯄ ꯑꯗꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯎꯔꯦ ꯃꯈꯣꯏꯁꯨ ꯈꯣꯡꯅ ꯒꯝ ꯒꯝ ꯂꯥꯛꯇꯨꯅ ꯃꯅꯥꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯣ ꯍꯟꯗꯛ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯑꯐꯥꯎꯕ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯃꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯅꯨꯄꯥꯁꯤꯔꯣ ꯑꯣ ꯃꯁꯛ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯃꯤꯔꯥ ꯂꯥꯏꯒꯨꯝꯕꯔꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯁꯨꯝ ꯈꯪꯅꯤꯡꯗꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯥꯅꯤꯀꯣ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯝꯅ ꯆꯝꯈ꯭ꯔꯕ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯇꯧꯗꯕ ꯃꯕꯨꯛ ꯇꯞꯄ ꯃꯤꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯋꯥꯃꯟꯗꯅ ꯐꯝꯂꯒ ꯄꯣꯊꯥꯔꯤꯕꯅꯤ 마수 ꯌꯦꯡꯅꯤꯡ ꯌꯦꯡꯅꯤꯡꯕ ꯄꯪꯌꯦꯡꯗ ꯌꯦꯡꯉꯤ ꯅꯨꯃꯤꯠ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯈꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯀꯔꯤꯃꯇ ꯍꯪꯒꯣꯏꯔꯨꯅꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯤꯅꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗ ꯀꯥꯏꯔꯨꯅꯨ 오자 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 오자부 구름자리에 ꯀꯔꯤ 구름자리 오자 오자기 밍 따바다 오자부 모색 강지하오게 잉자하오게 해다나 와리 아마 아니따 찾아오게 간제다는 락자리버니 아이코이는 좀 따자바다 오자지 라이곰버니 하이네이도 오자기 마틱 마군 미암는 쇼나바 따바다 나나의 코이쇼 오자부 아묵당 샥 강지하오게 해다나 락자버니 오자 ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯌꯥꯏꯗ ꯑꯩꯅ ꯇꯧꯕꯅ ꯈꯖꯤꯛꯇꯅꯤ ꯃꯌꯥꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ 마니 마니 오자 미 마양기 타우 뿌버니나 오자디 나야크 쌍바 수나때다 미양기다 막다 뽀락바 미니 아라이바 수나때 ꯏꯇꯥꯎ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯍꯥꯏꯍꯧꯗꯗꯅ ꯕꯦꯔꯥ ꯀꯥꯅꯦꯃꯨ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯒꯦ ꯂꯥꯛꯆꯕꯅꯤꯗꯣ ꯑꯝꯇ ꯇꯧꯈ꯭ꯔꯣ ꯃꯈꯣꯏ ꯍꯨꯔꯥꯟꯕ ꯑꯍꯨꯝꯅ ꯆꯣꯏꯉꯥꯡꯗ ꯆꯞ ꯃꯥꯟꯅꯅ ꯈꯨꯔꯝꯕ ꯑꯗꯨ ꯃꯅꯥꯏ ꯑꯅꯤꯅ ꯂꯥꯞꯅ ꯎꯏ ꯑꯆꯝꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯈꯨꯔꯨꯝꯂꯤꯕꯅꯤ ꯈꯟꯅꯩ 첨더보니 오자 오자나 하이앵세 라이파우 파우보다 후란바싱기 마밍 마타 아마따 빤비락바 야데고 빤비락간 나나의 코이나 아시마땅 오자다기 비캬호이나 니야리 까다이는 다우시 비로nga 살기도 오자 세 럭신비요 마요마시 다키나오이나 까짜바니 ꯀꯩꯒꯤ ꯗꯈꯤꯅꯥꯅꯣ ꯑꯩ ꯂꯧꯔꯣꯏ ꯀꯩꯅꯣ ꯁꯤꯕꯣ ꯑꯩ ꯂꯧꯔꯣꯏꯀꯣ 오자 세네 오자다 까짜바니 럭신비요도 아두디 오자 나나의 코에 목자자루키게 ꯍꯣꯏ ꯆꯠꯂꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯃꯠꯇ ꯌꯦꯡꯕ ꯈꯣꯠꯄꯁꯨ ꯇꯧꯗ꯭ꯔꯤ ꯗꯈꯤꯅꯥ ꯍꯥꯟꯅ ꯐꯪꯂꯦ ꯃꯈꯣꯏꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛꯁꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕ ꯂꯩꯇꯕ ꯌꯥꯎꯗꯕ ꯑꯣꯏꯔꯦ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯃꯨꯊꯠꯄ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯍꯩꯁꯤꯡꯕꯒꯤ ꯍꯨꯔꯥꯟꯖꯔꯤꯕꯅꯤ ꯐꯥꯔꯒꯅ ꯆꯩ ꯆꯥꯗꯣꯏꯅꯤ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯗꯣꯏꯅꯤ ꯇꯧꯕꯗꯤ ꯍꯨꯔꯥꯟꯕꯁꯤ ꯍꯩꯅꯈ꯭ꯔꯕꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯖꯥꯠꯅꯤ ꯃꯈꯣꯏꯅ ꯃꯇꯨ ꯃꯆꯥ ꯃꯃꯥ ꯃꯄꯥ ꯊꯥꯛꯂꯤꯕꯅꯤ ꯃꯁꯤꯁꯨ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯅꯤ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤꯗ ꯑꯔꯥꯏꯕꯒ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯁꯤꯟꯐꯝꯅꯤꯗꯅ ꯄꯥꯏꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ ꯍꯩꯁꯤꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯁꯤꯕ ꯀꯤꯗꯕ ꯇꯥꯏ ꯑꯩꯗꯤ ꯍꯨꯔꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯊꯥꯕꯨ ꯊꯥꯒꯠꯅꯤ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯆꯦꯟꯖꯔꯤꯕꯅꯤꯗꯣ ꯍꯨꯔꯥꯜꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯕꯗꯤ ꯌꯥꯒꯅꯤ ꯊꯥꯖꯗꯦꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯆꯣꯏꯉꯥꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯂꯣꯝꯗ ꯍꯜꯂꯛꯄ ꯍꯧꯔꯦ ꯆꯣꯏꯉꯥꯡ ꯃꯅꯥꯏ ꯑꯅꯤꯒ ꯀꯣꯏꯊꯣꯛꯈꯤꯕ ꯑꯗꯨ ꯅꯤꯡꯊꯧꯅ ꯈꯪꯉꯤ ꯃꯍꯥꯔꯥꯅꯤꯒ ꯂꯣꯠꯅ ꯋꯥ ꯈꯟꯅꯩ ꯃꯍꯥꯔꯥꯅꯤ ꯋꯥ ꯑꯔꯨꯕ ꯑꯃ ꯍꯥꯏꯒꯦ
ꯃꯤ ꯇꯥꯍꯟꯕ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯇꯥꯎ ꯀꯔꯤꯅꯣ ꯍꯨꯔꯥꯟꯕ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯒꯣꯜ ꯃꯥꯡꯈꯤꯕꯗꯨ ꯍꯥꯟꯅ ꯌꯦꯡꯍꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯄꯣꯠ ꯃꯥꯡꯕꯒꯤ ꯑꯃꯠꯇ ꯌꯦꯡꯂꯔꯣꯏ ꯃꯥꯒꯨꯝꯕꯅ ꯀꯔꯤ ꯈꯪꯒꯅꯤ ꯅꯥꯄꯜ ꯇꯧꯕ ꯅꯤꯡꯊꯧ ꯑꯃꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥ ꯃꯇꯤꯛ ꯊꯣꯛꯄ ꯋꯥꯔꯛꯈꯤ ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠ ꯑꯄꯥꯏꯕꯅꯣ ꯃꯤꯒꯤ ꯂꯩꯕꯥꯛ ꯇꯥꯟꯅ ꯆꯠꯂꯨꯔꯒ ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯑꯈꯪ ꯑꯍꯩ ꯀꯧꯔꯨꯔꯦ ꯍꯧꯖꯤꯛꯅ ꯄꯣꯠ ꯃꯥꯡꯉꯤ ꯌꯦꯡꯂꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯃꯥꯒꯤ ꯃꯃꯤꯡ ꯃꯨꯊꯠꯀꯦ ꯏꯅꯤꯡꯊꯧꯅ ꯃꯨꯊꯠꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯨꯊꯠꯄ ꯌꯥꯕ꯭ꯔꯣ ꯂꯝ ꯂꯝ ꯈꯨꯗꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯕ ꯅꯨꯄꯥꯁꯤꯕꯨ ꯂꯩꯕꯥꯛ ꯑꯇꯩꯗ ꯃꯃꯤꯡ ꯆꯠꯂꯕꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯩꯅ ꯁꯣꯏꯗꯅ ꯃꯨꯊꯠꯀꯅꯤ ꯀꯔꯝꯅ ꯃꯨꯊꯠꯀꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯣꯏꯉꯥꯡ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯑꯗꯨꯛ ꯀꯟꯊꯤ ꯇꯣꯛꯅ ꯁꯤꯡꯅꯕꯤꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯍꯥꯟꯅ ꯍꯥꯏꯔꯣ ꯆꯣꯏꯉꯥꯡꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯕꯗꯤ ꯉꯝꯗꯦ ꯃꯍꯥꯏ ꯑꯩ ꯏꯁꯥꯃꯛ ꯆꯠꯂꯦ ꯃꯗꯨꯗꯁꯨ ꯆꯣꯏꯉꯥꯡꯅ ꯆꯠꯂꯣꯏ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯂꯦꯞꯂꯦ ꯑꯁꯤꯅꯤ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯕꯦꯚꯥꯔ ꯇꯧꯗꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯗ꯭ꯔꯣ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯒꯗꯕꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯅꯝ ꯍꯥꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯕ ꯃꯪ ꯊꯜꯂꯤ ꯍꯥꯏꯗꯣ ꯇꯥꯅꯤ ꯅꯪꯁꯦ ꯅꯤꯡꯊꯧ ꯌꯥꯝꯅ ꯆꯍꯤ ꯅꯧꯔꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯉꯟꯇꯥꯅ ꯊꯣꯛꯈꯤꯕꯒꯤ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯖꯕꯅꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯌꯥꯔꯤ ꯅꯤꯡꯊꯧꯗ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯍꯥꯏꯅ ꯃꯤꯡꯒꯧꯖꯕꯒꯤ ꯋꯥꯅꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯈꯤꯅꯤꯀꯣ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯕ ꯌꯥꯊꯪ ꯏꯟꯗꯕ ꯇꯥꯔꯕꯗꯤ ꯃꯁꯥꯅ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ